District Industry Center Kakching Thoubal na Ministry of Micro, Small and Medium Enterprises ki scheme ama OIRIBA Rising and Accelerating MSME Performance RAM ki MAKHADA SINDUNA ngasi nongmagi OIBA Awareness kam UDYAM Registration Drive ama Kakching CD Block ki manung LEIBA Kakching WAIRI SABAL LEIKAI ki Community Hall da PANGTHOKKHRE Thoramatuda athoi ba mitunglen oina Director of RSETI Kakching amasung Lead District Manager Ukrul Kamjong Jiribam amadi Tamenglong Waikhong Birendra Thoramapu oina General Manager DIC Thoubal Kakching Soibam Navakunja amadi Ikai Khumnaraba mitung oina DIT Thoubal Kakching Sapam Lal Hari na saruk yaki Thoramatuda Resource Person oina saruk yaraduna Development Officer DIC Thoubal Kakching oinam debena miyamda UDYAM haibasi karino masigi mathau taba amadi kanabana karino loinana UDYAM registration karamna tawgani haibna tingbagi matangda marik chumba wafam kya miyamda phongdoki ngasigi dignitaries oikiba miyoi amadi participants singasu interaction program chathakibaga loinana bank ka karamna entrepreneur singa mari thamgani haibigi matangda wafam kya su phongdoki thoramadu da entrepreneur chamaga kunlop saruk yakibaga loinana miyoi yankhaidomna UDYAM registration tawki amaromda Thoubal amasung Kakching District ki oina hairiba thoram asimak March ki tarik mangada Chandrakong Community Hall da March ki tarik tarukta Lairongtheng Community Hall da March tara Hairok Part 1 Turel Makha Community Hall da March kunda Laisangtem Bazar Community Hall da March kunithoi da Hairok Part 2 Maning LEIKAI Community Hall da March ki tarik kulhumdoi da Langmaidong Panchayat Community Hall amadi March ki tarik kunmari da Ilangkhang Pokpi Makha LEIKAI da pangthoklagani hairi UDYAM registration asida saruk yaningbra singna Aadhaar card, PAN card, bank passport, Aadhaar link, mobile number, email ID, unit ki ming amasung laifam loina biraknaba khangalakli.